Phibam tadaba maongda gari awang lekai da hanglamba Bright Care Boarding Amps na thingjinkhre haidi. Haukiba November 28 da apunba irepak ki mahiroi Sinpanglup Amps na pangthokiba press meet ki matungina Manipur ki mafam kaya da niyam kanglon amata yaudana sel khaktagi khalaga hostel kaya ama ising isaugumna hengalakliba amadi maning makha tamna hostel boarding salainiba singi mathakta Amps na survey sathakre haina Amps ki Educational and Academic Affairs ki Secretary Nandita ngase pomna press thadurok serol amana haidi serol sina hai survey adugi manungsana Imphal West ki manungsana gari awang lekai da leba boarding maming na Bright Care haidiba boarding asida yamna phibam tadaba maongda satra singbu lalonpot oina sijinabagi maongda nupa nupi pullaga building amatada thamduna building asibu chalairamba Amps ki thomi singla chatuna yengsilba matamda thengnarakre haidi serol sina hai haidiba boarding asi khudakta Amps na athingba thangkhibaga loinana makhatana boarding salairamba thoklabadi afafatagi daita punama boarding asibu salairaba founder na pugadabani haina Amps ki serol sina khanghalakle lambi semba hauragani haina khanghalakpadagi Imphal cycle lambi thingbagi khongjang handokre haire matam kayagi mamangdagi hauna phibam thina soklaba Imphal cycle lambi paring asi matam kuina sembi dabadagi ngasidagi hauna lambi paring asi thingbagi khongjang sathaba haurakpa matamda PWD ki maikaidagi lambi asi athuba matamda sembagi thabak paikhalagani haina aiba serol piduna khanghalakpadagi lambi thingbagi khongjang handokre haire PWD ki chief engineer CS Biswasandra Singna khanghalakpa deeds of agreement ki matung inade kilometer 38 sangba lamlong thongkhongdagi sagol mang bazar phawba ki lambi ki saruk amade khurai haikurma khong phawba ki saruk asi mathang sahi 2026 ki February tha phawba ki manungda sembagi thabak paikhalagane haidiba lambi sembagi thabak asigi manungda hauju Imphal cycle lambi ki phibam fatana lairiba si miyamna sathok rasin tawbada khudong chanabagi damakta semjinba hauragane masigi matungda mapung phana lambi paring asi semjinbagi thabak paikhatgani haina thajaba pirakpadagi ngasidagi hauna matam kaktana Imphal cycle lambi thingbagi khongjang sang silamba adu handokibani haide panba yabadi haidaba lambi paring asi phibam thina sokpadagi miyamna sathok rasin tawbada khudong chadaba kaya mayoknaduna laklibane Speaker Saita Berta MLA Kemsan amadi MLA Robindrona Christmas ki yaipa paujal pirakle Christmas kumhaiga mari lenana Manipur Legislative Assembly ki Speaker loinana Cycle AC ki MLA Thoksom Saita Berta Singjamai Kendra ki MLA Y Kemsan amadi mayang Imphal AC ki MLA Kongkham Robindrona yaipa paujal pirakle yaipa paujal asina hai kumai asina lakpaga loinana aikhoi masal gi marakta yengthina ba kokhanduna nungsi sanana laiminaba oirasano amana amagi mateng pangnaduna hena samkhatpa Manipur ama oirasano haina Speaker na phungdorakle Numit kharane asida Manipur da ka hena ingba mayoknagani haide Manipur da numit kharane asida ka hena ingba mayoknagani haina National Program on Climate Change and Human Health National Health Mission Manipur na advisory ama thokre hiramasiga mari lenana National Program on Climate Change and Human Health National Health Mission Manipur ki State Nodal Officer Dr. Yengkhom Nabidita na hai haksang lomna thamnaba lumbu saba ising marang kaina thakpana ingbadagi thokpa lena singdagi kharadang oirabasu ngak thokpa ngamgani ingtham thagi ingsulakpa matam asida laina layong kaya thokhalle layong sing adudi over 5 haibase angang singdana hena thokhalle aduna section thorangi thabak lokhatpagi manungsanna phirol marol naina inba masung setpa mathautai lumbu saba ising toina thakpiyo iramdamasida phangba haira masi oiba chinjak sabiyu ayingba maphamda maram sadana kuina lairoidabane loinana yu na singba ka hena thakpiroidabane haide Kunai asibu kainaba siliba singbu thengnanaba afaba wakhal khanba miyosing punsinbagi matam oire haina asangka sana phongdokre phattabagi wakhalona mang tharaga kunai asibu kainaba siliba sing asibu thengnanaba afaba wakhal khanba amata oina punsinbagi matam oire haina Indigenous Peoples Forum Manipur IPFM gi advisor asangka sana phongdokre wafamasi Christian lining satpa singi senglaba kumhai ama oirba Christmas ka mari lenana irang sina maram oiraga relief game
ꯀꯦꯝꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯔꯤꯕ ꯂꯥꯟꯖꯦꯟꯅꯔꯤꯕꯁꯤꯡꯗ ꯑꯆꯥ ꯑꯊꯛꯀꯤ ꯄꯣꯠꯂꯝ ꯀꯌꯥ ꯇꯦꯡꯕꯥꯡ ꯄꯤꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ IPFM ꯏꯝꯐꯥꯜ ꯅꯥꯒꯥ ꯐꯣꯔꯝ ꯊꯥꯗꯧ ꯑꯃꯁꯨꯡ ꯂꯤꯌꯥꯡꯃꯩꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯗꯤ ꯃꯤꯇꯩ ꯑꯃꯁꯨꯡ ꯃꯩꯇꯩ ꯄꯥꯡꯒꯜꯒꯤ CSOꯁꯤꯡ ꯌꯥꯎꯅ ꯆꯠꯊꯈꯤꯕ ꯇꯦꯡꯕꯥꯡꯒꯤ ꯄꯣꯠꯂꯝꯁꯤꯡ ꯄꯤꯕꯒꯤ ꯊꯕꯛ ꯑꯗꯨꯗ ꯁꯑꯣꯝꯕꯨꯡ ꯑꯃꯗꯤ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯗ ꯆꯪꯖꯐꯝ ꯂꯧꯔꯤꯕ IDPꯁꯤꯡꯗ ꯈꯨꯠꯁꯤꯟꯅꯈꯤ ꯇꯦꯡꯕꯥꯡ ꯄꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯁꯥꯡ ꯀꯥꯁꯥꯔꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯀꯨꯝꯍꯩꯅ ꯂꯥꯛꯄꯗ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯑꯣꯏꯔꯁꯅꯨ ꯀꯥꯡꯂꯨꯞ ꯑꯅꯤꯅ ꯇꯧꯅꯔꯕꯁꯨ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯑꯇꯩ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯄꯥꯎ ꯐꯥꯎꯗꯣꯛꯅꯗꯨꯅ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯏꯔꯥꯡ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯊꯃꯣꯏ ꯁꯣꯛꯄ ꯊꯧꯗꯣꯛꯁꯤꯡ ꯀꯥꯎꯊꯣꯛꯅꯗꯨꯅ ꯉꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯗꯤ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕꯒꯤ ꯄꯥꯎꯖꯦꯜ ꯁꯟꯗꯣꯛꯂꯁꯤ ꯍꯥꯏꯈꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯅ ꯀ꯭ꯂꯤꯌꯔ ꯇꯧꯕ STꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯂꯤꯁꯇ ꯌꯥꯎꯗꯕ ST ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯥꯏꯔꯒ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤ ꯑꯣꯏꯅ ꯊꯕꯛ ꯇꯧꯕ ꯌꯥꯎꯔꯦ ꯍꯥꯏꯔꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯃꯇꯥꯡꯗ ꯁ꯭ꯇꯦꯠ ꯑꯣꯐꯤꯁꯤꯌꯦꯜ ꯂꯤꯁ ꯑꯣꯏꯅ ꯀ꯭ꯂꯤꯌꯔ ꯇꯧꯕ ꯌꯥꯎꯗꯅ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤ ꯈꯔꯅ ꯇ꯭ꯔꯥꯏꯕꯀꯤ ꯃꯤꯡꯗ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯥꯏꯔꯒ ꯊꯕꯛ ꯇꯧꯕ ꯌꯥꯎꯔꯦ ꯑꯗꯨꯕꯨ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯅ ꯑꯦꯄ꯭ꯔꯨꯞ ꯇꯧꯕ ꯂꯤꯁ ꯑꯗꯨꯗ ꯇ꯭ꯔꯥꯏꯕ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯐꯣꯔꯃꯦꯜ ꯅꯦꯝ ꯑꯗꯨ ꯄꯟꯗ꯭ꯔꯕꯗꯤ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯗꯨꯗ ꯄꯟꯗ꯭ꯔꯕꯗꯤ ꯍꯥꯏꯔꯤꯕ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯗꯨ ꯆꯠꯅꯍꯟꯗꯕ ꯌꯥꯏ ꯍꯥꯏꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯇꯣꯉꯥꯟꯕ ꯀꯦꯁꯁꯤꯡꯗ ꯄꯤꯈꯤꯕ ꯔꯨꯂꯤꯡꯁꯤꯡꯗꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯔꯤ ꯔꯥꯏꯠ ꯇꯨ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯛꯀꯤ ꯈꯨꯠꯊꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯟꯃꯦꯟꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯗ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯀꯣꯇꯥꯗ ꯊꯕꯛ ꯇꯧꯔꯤꯕ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯃꯇꯥꯡꯗ ꯍꯪꯈꯤꯕ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏꯔꯤꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯑꯁꯤ ꯈꯪꯍꯜꯂꯛꯈꯤꯕꯅꯤ RTI ꯑꯦꯛꯀꯤ ꯈꯨꯠꯊꯥꯡꯗ ꯂꯥꯛꯈꯤꯕ ꯏꯟꯀ꯭ꯋꯥꯔꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯣꯏꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕꯗ ꯑꯦꯝꯄ꯭ꯂꯣꯌꯤ ꯈꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯅ ꯑꯦꯄ꯭ꯔꯨꯞ ꯇꯧꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯔꯦꯀꯒꯅꯥꯏꯖ ꯇꯧꯕ ꯂꯤꯁ ꯑꯗꯨꯗ ꯌꯥꯎꯗꯕ ꯇ꯭ꯔꯥꯏꯕ ꯈꯔꯒꯤ ꯂꯤꯁ ꯃꯈꯣꯏꯅ ꯊꯕꯛ ꯆꯪꯂꯛꯄꯗ ꯄꯤꯔꯤꯕ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯗꯨꯗ ꯌꯥꯎꯕ ꯊꯦꯡꯅꯔꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯇ꯭ꯔꯥꯏꯕ ꯀꯥꯡꯂꯨꯞ ꯑꯃꯈꯛꯇꯒꯤ ꯑꯣꯏꯅ ꯃꯥꯜꯍꯟꯕ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕ ꯍꯥꯏꯔꯤꯕ ꯑꯁꯤ ꯌꯥꯎꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯅ ꯔꯦꯀꯒꯅꯥꯏꯖ ꯇꯧꯕ ST ꯂꯤꯁ ꯑꯁꯤ ꯄꯨꯟꯅ 34ꯅꯤ ꯏꯔꯣꯏ ꯂꯣꯏꯕ ꯑꯣꯏꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯅ ꯔꯦꯀꯒꯅꯥꯏꯖ ꯇꯧꯕ ꯂꯤꯁ ꯑꯗꯨꯗ 2012ꯗ ꯍꯥꯞꯆꯤꯟꯈꯤꯕ ꯑꯁꯤ ꯃꯥꯇꯦ ꯇ꯭ꯔꯥꯏꯕ ꯑꯁꯤꯅꯤ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ RTI ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯗꯨ ꯆꯍꯤ ꯑꯁꯤꯒꯤ ꯑꯦꯄ꯭ꯔꯤꯜ 13ꯗ ꯃꯅꯤꯄꯨꯔꯗ ST ꯁꯥꯔꯇꯤꯐꯤꯀꯦꯠ ꯚꯦꯔꯤꯐꯥꯏ ꯇꯧꯕ ꯑꯃꯁꯨꯡ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤꯡ ꯑꯁꯤ ꯏꯁꯨ ꯇꯧꯕꯒꯤ ꯃꯇꯥꯡꯗ ꯍꯪꯂꯛꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯄꯔꯁꯅꯦꯜ ꯑꯦꯟड ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯔꯤꯐꯣꯔꯝꯁ ꯄꯔꯁꯅꯦꯜ ꯗꯤꯚꯤꯖꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯃꯟ ꯔꯦꯁꯄꯣꯟꯁ ꯑꯣꯏꯅ ꯆꯍꯤ ꯑꯁꯤꯒꯤ ꯃꯦ 5ꯗ ꯃꯔꯤ ꯂꯩꯅꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯅ ST ꯁꯥꯔꯇꯤꯐꯤꯀꯦꯠꯀꯤ ꯃꯇꯥꯡꯗ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯑꯦꯄꯣꯏꯟꯠꯃꯦꯟꯠ ꯇꯧꯈꯤꯕꯒꯤ ꯔꯦꯀꯣꯔꯗ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅ ꯈꯪꯍꯜꯂꯛꯈꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯄꯔꯁꯅꯦꯜ ꯑꯦꯟड ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯔꯤꯐꯣꯔꯝꯁ ꯄꯔꯁꯅꯦꯜ ꯗꯤꯚꯤꯖꯟꯅ ꯄꯤꯔꯛꯈꯤꯕ ꯔꯦꯁꯄꯣꯟꯁ ꯑꯗꯨ ꯄꯦꯟꯅꯤꯡꯉꯥꯏ ꯑꯣꯏꯗꯕꯅ ꯆꯍꯤ ꯑꯁꯤꯒꯤ ꯃꯦ 30ꯗ ꯑꯃꯨꯛꯀ ꯍꯟꯅ ꯑꯄꯤꯜ ꯂꯥꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯅ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯟ 23ꯗ ꯗꯤꯄꯥꯔꯠꯃꯦꯟꯠ ꯈꯨꯗꯤꯡꯃꯛꯀꯤ ꯃꯔꯤ ꯂꯩꯅꯔꯤꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡꯗ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯆꯦ ꯊꯥꯗꯨꯅ RTI ꯑꯦꯛꯀꯤ ꯈꯨꯠꯊꯥꯡꯗ ꯍꯪꯂꯛꯂꯤꯕ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯈꯤꯅꯕ ꯈꯪꯍꯟꯈꯤ ꯍꯥꯏꯔꯤꯕ ꯆꯦꯔꯣꯜ ꯑꯗꯨꯗ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕ ꯅꯠꯇ꯭ꯔꯒ ꯊꯥꯗꯧ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯒꯚꯔꯟꯃꯦꯟꯠ ꯑꯦꯝꯄ꯭ꯂꯣꯌꯤ ꯀꯌꯥ ꯌꯥꯎꯕꯒꯦ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯑꯁꯤꯗ ST ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯁꯤꯒꯤ ꯚꯦꯔꯤꯐꯥꯏ ꯑꯃꯁꯨꯡ ꯏꯁꯨꯏꯡ ꯄ꯭ꯔꯣꯁꯦꯁꯀꯤ ꯃꯔꯤꯛ ꯆꯨꯝꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯑꯗꯨꯁꯨ ꯄꯤꯔꯛꯅꯕ ꯈꯪꯍꯟꯈꯤ RTIꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯗꯤꯄꯥꯔꯠꯃꯦꯟꯠ 16ꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯄꯔꯁꯅꯦꯜ ꯑꯦꯟड ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯔꯤꯐꯣꯔꯝꯁ ꯄꯔꯁꯅꯦꯜ ꯗꯤꯚꯤꯖꯟꯗ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯈꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯍꯧꯖꯤꯛ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕ ꯑꯁꯤ ST ꯂꯤꯁꯇꯒꯤ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯄ꯭ꯔꯄꯣꯖ ꯇꯧꯔꯤꯕꯅꯤ RTIꯒꯤ ꯈꯨꯠꯊꯥꯡꯗ ꯍꯟꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯆꯍꯤ ꯑꯁꯤꯒꯤ ꯑꯥꯒꯁꯠ 19ꯗ ꯍꯪꯂꯛꯈꯤꯕ ꯄꯥꯎꯈꯨꯝ ꯑꯃꯗ ꯆꯍꯤ 2003ꯗꯒꯤ ꯍꯧꯅ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯗ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕꯀꯤ ꯑꯦꯝꯄ꯭ꯂꯣꯌꯤ 5 ꯔꯤꯀ꯭ꯔꯨꯏꯠ ꯇꯧꯈꯤ ꯍꯥꯏꯅ ꯈꯪꯍꯜꯂꯛꯈ꯭ꯔꯦ 1956ꯗ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯅ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ST ꯂꯤꯁꯇꯒꯤ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ 2003ꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯣꯡꯒ꯭ꯔꯦꯁ ꯁꯔꯀꯥꯔ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯃꯨꯛ ꯍꯟꯅ STꯒꯤ ꯂꯤꯁꯇ ꯆꯜꯂꯛꯈꯤꯕꯅꯤ ꯋꯥꯇꯔ ꯔꯤꯁꯣꯔꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯗ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕꯀꯤ ST ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯥꯏꯔꯒ ꯊꯕꯛ ꯆꯪꯂꯛꯈꯤꯕ ꯃꯈꯣꯏ 5 ꯑꯗꯨꯒꯤ ꯃꯅꯨꯡꯗ 4ꯗꯤ ꯃꯈꯣꯏꯒꯤ ꯑꯄꯣꯛꯄꯁꯤꯡꯒꯤ ST ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤꯡ ꯑꯗꯨ ꯊꯥꯗꯧ ꯇ꯭ꯔꯥꯏꯕꯀꯤ ꯔꯦꯀꯣꯔꯗꯇ ꯂꯩ ꯑꯗꯨꯒ ꯑꯃꯅ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕꯀꯤ ꯂꯤꯁꯇ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯕꯥꯏꯐꯩ ꯇ꯭ꯔꯥꯏꯕꯀꯤ ST ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯥꯏ 2023ꯗꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯅ ꯊꯥꯗꯧ ꯇ꯭ꯔꯥꯏꯕꯇꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤ 15 ꯑꯦꯄꯣꯏꯟꯠ ꯇꯧꯈꯤ ꯍꯥꯏꯔꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯂꯥꯏ 11ꯗ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁ ꯑꯦꯟड ꯍꯤꯜꯁ ꯑꯦꯐꯤꯌꯔꯁꯅ ꯄꯤꯔꯛꯈꯤꯕ ꯄꯥꯎꯈꯨꯝ ꯑꯃꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯃꯤꯑꯣꯏ ꯑꯃ ꯑꯇꯣꯞꯄ ꯇ꯭ꯔꯥꯏꯕ ꯑꯃꯗ ꯆꯣꯡꯂꯒ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯕꯒꯤ ꯄ꯭ꯔꯤꯁꯀ꯭ꯔꯥꯏꯕ ꯄ꯭ꯔꯣꯁꯤꯖꯔ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅ ꯈꯪꯍꯜꯂꯛꯈꯤ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯕ ꯊꯤꯖꯤꯟꯕꯗ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕꯀꯤ ST ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯥꯏꯔꯒ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯃꯃꯥꯡꯗ ꯑꯇꯣꯞꯄ ꯇ꯭ꯔꯥꯏꯕꯁꯤꯡꯒꯤ ST ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤꯡ ꯄꯥꯏ ꯍꯥꯏꯔꯤ CAFNPDꯒꯤ
oina sahi asigi August 19 da pirakkiba reply amada 2003 dagi hauna kuki tribe ki mioi tara department asida appoint tauke adubu tribe sing adugi maming amadi bakhogi ST certificate adu appointment gi matamda asoi angam yaukibra haina select taukiba adugi matangdadi sabchana haidor uhabi yakide horticulture and soil conservation gi oina ST certificate ta thadau kuki amasung kuki tribe ki oina mioi ani appoint tauke hairi adubu Manipur gi ST list da thadau kuki natraga kuki haiba leite recognize tauraba tribe kunthraga marigi list aduda thadau amasung any kuki tribe haiba khaktamag yawi hairi Supreme Court ki matung inadi tribe certificate adu karigumba invalid oiba tarabadi makhoibu thabaktagi khudakta lokthokpa yai haibagi sabsaba ruling leiribane Assam ki ST list da any kuki tribe haibasi lei adubu Manipur gadi khenai Assam ki any kuki tribe asigi makhada sub tribe sing adugi maming sing adu mayek sengna yawi loidana ST certificate sing adu sub tribe sing adugi maming da issue tawe any kuki tribe haiba umbrella term asigi makhada issue tawde hairi Kanagumba singna miro lingai angang nupa nupi khangdoknaba honarabadi PCPNDT Act ki makhada fine thihanba amasung jail da thamba yai haina phongdorakhre Kanagumba singna miro lingai puknungda leiriba anga adu nupi ni nupani haina khangdoknaba honarabadi PCPNDT Act ki makhada lupa lising tara fine thiba sahi ahum jail da thamba yai haina Family Welfare ki director Dr. N Binona phongdokhre Directorate of Family Welfare Service na sinduna ngasi BT rota leba Directorate asigi conference hall da pangthokiba media sensitization workshop on pre-conception and pre-natal diagnostic tactic PCNPNDT ki thoramda Family Welfare ki Director Dr. N Binona wakamasi phongdokladuna makhatana haikibada angang mirondringai mamang amadi angang unadringai marakta khoina fana angang nupa nupi sab manai nupi orabasu yai nupa orabasu yai haina chinda hajaragasu tasengna missing asigi concept angang nupa amatang yaurabadi haiduna angang nupa aduna hena pambagi idea leinai tasengna hairabada sakhulakpagi matungina angang mirondringai dagi hauna mirolaba matung angang sing asigi sex khangba yara samna hairabada angang nupi oirabadi abortion tauba amasung hatpagi sang hengalakle asigumba sex ratio discrimination ki sang wangkhalakpadagi thawong asi thingdaba yade haiba concept asigi makada miyamda hena khangnaba media sensitization asi pangthokpane state asigi section ratio sitapna tamna phachilakpre mamangda saurakna nupa lising amada nupi angang samapan ga marphu adaida oirambane adubu haujikti data collection gi matungina nupi samapan ga kunthra mangata hanthare PCNPNDT Act asi 1994 da hodokrabasu state asidadi 1996 dagi janaba hauke preconception and prenatal diagnostic tactic Act asigi rogi matungina kanagumba mioi amana angang mirondringai gi mamang amasung unadringai gi marakta punungda leiriba angang adu nupa nupi khangdoknaba honaba tarabadi lupa lising tara phawa fine thiba yauna sahi ahum phawa jail thamba yai habisi mipum khudima khangminaba sangi hana phongdokhe ngasi pangthokiba nomagi oiba media sensitization workshop on preconception on natal diagnostic technique ki thoramadugi nodal officer Dr. S Sujata Family Welfare gi joint director Dr. N Somojit amasung Dr. Sonia Irengbam su sarugya ki haire Myanmar gi junta na akan warning tawkhre haire Thasigi Kunganipan da Myanmar junta lenga na sinduna malem gi tungan ba mafam singda leba adugi miyam na khallaba lenga ama leire haiba adu udnaba gi damak sagalakliba mikhal pangthoknaba gi thaba adu mass boycott tawbagi wafam kya thorakpaga loinana junta gi lusingba oiriba min ong heingna democracy rom da sangsinggadoriba khongthang adubu yaning daba singi mathakta akanba warning tawkhre officer sing amadi military gi imung manungi miyoi singda wangang laduna wafam singa si phongdorakpane Myanmar miyam na military lenga asi na yaba ma ongda onthoknaba seliba thaba sibu yaningdaba phongdoknaba kya lakle handakta nauna san state junta lega na loksin khraba comment amasung non kiyo da leba adugi celebrity kaya busu thajenduna mafam adugi miyam da bot thadanaba isai nomai thorong kya supang to hanke main on hayeng amadi mahaki deputy winna bot asigi matang da defense ki oba wakhalon sen ba candidate singbu shaugatnaba gi damakta yangon mandle amasung Kosin state ta satuna wangang bagi thabaksu akanamo ongda thari haire Bangladesh na India gi visa application center thingjinkhre haire
Indiana Visa Application Center thingjinkhre Bangladesh High Commission su athingba thamkhre lakadoriba mathang sahi gi February 12 da Bangladesh ke interim lengakna leba aduda parliamentary election pangthoklagani laukthokkabaga iroinana political party amadi mahiroi naha lusingba singna election gi campaign hawdorokpada anti India gi akanwa wafam sing phongdoknarakpadagi India gi maikaidagi Bangladesh gi khwaidagi sawba ani suba capital city ama oiriba Chittagong da leba India Visa Application Center bu Saliba Thasi Kunma Thoidagi Hodor Matam Kaktana Thingjinkhre Bangladesh ki Maikaidagi Su Delhi the Labor Makogi High Commissioner Visa Amadi Consular gi Oiba Tabak Thoram Ponamak Thingjile Hana Lauk Thokre Hari Wawgili Kunamagi Matung in a Wafamasi Bangladesh High Commission gi Maikaidagi Matam Karagi Oina Tangai Fadava Maramdagi Makataba notice talk to a power suspend Tawani Hana Pondurakli Hari Adamoina Makleba Ani Asugimiam the Saliba Thasi Kunma Thoida India gi Maikaidagi Ahanbo in a Visa Application Center Thingjinkhre Laman Kumbo in a Bangladesh High Commissioner local Kotabok Oigani Hina Tajanari Heidi. Turkey the plane Kaibet Libya army ship yauna Mui Manga Sea de Harry. Turkey ki Konu Ankara Manak the Tokiba plane Kaibaki Todok Amada Libya ship of army staff Muhammad Ali Ahmad Al Hada Amadi Atopa Mui Mari Sea de Hana Libya Prime Minister Abdul Hamid Debiwana Pondokre. Turkey the official of Kongsada Masaluraga Halakpada Labak Tiba Todo Adu Tokibane, Todo Adu the Lake Hidraba Singde, Ground Forces Ship of Staff, Alpitori, Garibin, Military Manufacturing Authority Director Ahmad Al Katawi, Al Hadatki, Advisor Muhammad Al Ashawi Amasung Military Photographer Muhammad Omar Ahmad Mazob Nihari, Al Jazeera report Matungina plane Adu. Emergency landing to the Kai Kibane, Todo other the plane crew member of Susiki Hari. Sawamung relic came to Leramba IDP Kuntrama Mayum the Chngkhre Hari, IPFM na IDP Sinda Asa Taksing Tengbang Krehari. Sawamung relic came to Leramba Serau the internally displaced person Kuntrama Pangasi District Authority na Mayumda, Hanjil Hankre, Mayum the Sangdringagi Mamang Waikong Yoroklabatung the authority na Tinba, Gamlaro Herapadagi Asawa Ira Amatoke Tauram Lehari. Paus na makatana hai IDP sing adu sugnu phawbudi sangba yagani aduga manung hanjin bu mafam singda di sangba nungai kiroi haiduna Waikong Yorokpada authority na hairakpadagi IDP sing sawba horake nakalani gi marakta yamna kana muknaraklaba matungda authority na mafam adu da sangba gi ayaba pirakpadagi makhoi mayum da hanjin khibani haide Amaramda IDP sing mayum da hanjal hangadabani haiduna matam tharaga lamboi khonang kongda sathariba protest mafamda Indigenous Peoples Forum Manipur IPFM ki chief advisor Asanka Sar Michael Lamjathang thadau amukoki Zalang singba mayamna Christmas festival ga mari lena sana thang popolam sing tengpang pibala khre hadi